Adom Shakti Leiba sniper rifle mangagi maramda khangningagadi khadrak madrak hariba channel asida maihatan koithokpido wathi ngangra kanadi video makha tanabdo Shakti Leiba sniper rifle singi matangda khanarappa matamda ayamana piriba model aduda mityeng thammi expectational range accuracy amasung stopping power maming chatlaba khulai sing asi military operation singda yam special oina sizinai malem asida aidagi Shakti Leiba sniper rifle singi matangda manga khatang khangatlaga ngasidi khangminasi Barrett M82 amasung M107 hairaga sukhangnaba sniper rifle asi Barrett Firearm Manufacturing America hairiba company asina US Army gi damakta khallaga sakhiba nomai amani masigi nomai asi A50 BMG caliber maru hapi semi automatic rifle oil military gi oina sin rakpa matamda masigi nomai sibu M107 hairagasu adum khangnai masi khwaidagi maming sepa sniper rifle singi manungda amani US military singna khwaidagi pamna sizinaba nomai amasu oi maramdi long range da 2000 meter da leiba gignaba amabu masigi nomai asina wathi mayuk chitpa makai mathau pangthokpa ngamle masigi nomai si magazine amada maru tara hapa yai load amuk tawkibsina semi automatic da adum lokthaba yai mahaki weight na 13 kg lume saite haribu khulai asi M200 hairaga sukhangnai masi US dollar da 10,665 tagina 14,150 fawbada pi US ena 2001 da sakhiba anti-material sniper rifle amane malem da mahaki asop mafam ama kalliba madugma makhagi nomai amane basigi effective range na 2,500 meter oi haibadi nangna fana kochen chenduna lotlabasu 2,500 meter gi manungda leiragade nomai maru adu kapiba miduna pakwan tharaktuna nangi thokbadu masung tare thokna thugaiba yai haibane aduga mana magazine amada maru tare hapa yai yamna nungairiba amana ayuk nungthin numidang amatta khaidabi mathau fajana pangthokpa ngamba sniper rifle amane mahaki weight na scope yaudabida 14.1 kg lume Macmillan A50 hariba sniper rifle asi long range da anti-materials oiba rifle amane A50 asi mamangi design singda yumfam oiba anmoina tholakkiba company adudagi 1980s ki mayai chalakpada puthokkiba aduga 2002 dagi Canadian Army singna sizinaba hokkiba magazine amada maru manga happa yaba nomai amane aduga 2017 May dagina 2023 May fawada longest record thamkiba matukma makhagi nomai amane aduga masi United States Macmillan Firearm ariba company asina sakhiba nomai amane mahaki effective range na 1,800 meter oi aduga yamna interesting oiriba amana masigi rifle asi Bosnia Afghanistan Iraq ariba mafamsing asida thokkiba lansingda hariba khulaising asi sizinakhi 50 BMG caliber maru kapa bolt action oiba rifle amasu oi mahaki weight na 11.8 kg lumi Arctic Warfare Magnum AWM masigi nomai simadi pigliba angang ama fawna khanglaba madugma makhalgi nomai amane PUBG daga su yamna yawre masigi nomai asi United Kingdom na British Army singi damakta khallaga sakiba nomai amane 1996 da British Army singda khusinaki masigi tawba ngamba khradang khumasi meter 1100 ki manungda leiba yeknaba singdadi masigi nomai sina lawai lemfuda lokthbada yamna nungaiba nomai amane nomai sigi weight na 6.9 kg lumi magazine amada maru manga hapa yai SVD Soviet Union na masigi nomai simadi 1958 dagina 1963 fawada Yevgeny Darwanov hariba nupa asina design tawkiba madugma makhalgi nomai amane masigi nomai sibu sakhibana Kalashnikov Concern Noriono AK-47 sakiba nupa aduni 1963 hariba sahi asida Soviet Union gi soldier singda saba loiseladuna khusinaki masigi nomai sigi weight na 4.30 kg lume semi automatic oiba 10 rounds kapa yaba madugma makhalgi nomai amane 800 meter da leiba mi hoyera sa hoyera
ꯃꯁꯤꯒꯤ ꯅꯣꯡꯃꯩꯁꯤꯅ ꯑꯃꯨꯛ ꯐꯪꯈ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯊꯣꯛꯄꯗꯨ ꯍꯦꯛꯇ ꯆꯥꯏꯍꯟꯕ ꯉꯝꯃꯤ꯫